Akisbani Imphal, Nolini Devi na pau pajari, ahanbada maruiba pau. Raja asipu mapung phana chakot hanabagi lupa koti lising taramari chamnga humputaret ki special economy package bibinaba Lok Sabha MP Dr. R.K. Ranjan na kendra ki pukning singkre. Manipura haukiba pum kunmari da COVID ki anoba case ani thengnabaga loinana apunba positive case ki maseng lesing kunmapan chahung kunmanga sure. Yaksang manung da COVID-19 dagi ngakthoknaba satna kanglon ki joint advisory thokre. Mikal pangthoka dauriba Rajya Mari amasung Union Territory amada vote khombagi thabak ningthina kankhalakli. Kendra na hairi lakliba chahi manga gi manungda mafam chatuk henbada malem thaki west side immunity samgatlagani amasung leibak asida hauju phawbada myoi koti 3,63 henbada COVID-19 ki vaccine kafre. Leibak asina maling bilaichat oiriba COVID-19 gilan theng satharibana masidagi ngakthoknaba achamba seksil thaurang ahum ngakna chatpinaba ningsingjari yumdagi hek chathokpada face mask upiyu mi amaga gi marakta phut taruk lapnana leibiyu maimit amadi khucha toina hamdoktuna tarutana na thambiyu hawjik mapungoiba pau Raja asipu mapung phana chakot hanabagi lupa koti lising taramari chamnga humputaret ki special economy package bibinaba Lok Sabha MP Dr. R.K. Ranjan na kendra gi pukning singkre. Supplementary demands for grants lising ani kun mathoi khanabada saruk yaraduna Dr. Ranjan na hai Manipur si Act is policy gi gateway ni adumainamak singna question ba amadi atai khudong sada bakharadagi atai raja singa manana chawkhat pangamdri mahakna hai Myanmar ga tainari bangam khoi paringda leiba lambi sing semjin bagi tangai fadaba lei masi semjilabadi narul dami sangthok sangsin tawba ain kaiba mawongda khuju khulai amadi drug puthok pusin tawba amadi insurgency ki samasya sing ko khanbada chawna mateng oigani Dr. Ranjan hai awang nupok damdamda khwaidagi chawba thumhi chendaba isingi part ama oiriba Loktak Pata Lake City Floating Market Wetland Park na singba semgatuna mafam adugi miyamgi punsigi thak hena wangkhat hanaba amadi lam koiba mioi singi pukning singsinaba hotnaba tangai fade Dr. Ranjan hai As we are aware that Manipur is the gateway of the Modi's Act is policy. Most of the development process is derailed below zero level. We need more fund for infrastructural development, giving 50% of the fund for infrastructure to the state PWD. Some fund for development of the wetlands in the state, including Loktak Lake, to attract more tourists, and we need to develop Lake City with floating market and eco museum, wetland park, so on and so forth should be promoted to the Loktak with the livelihood support. Lamdam asigi tanglaba samakalama oiriba sangai bukanaba national project paikhatpagi apambasu mahakna phongdoki lamdam asida phangba poni asisu yokhatpagi tangai fadaba leire Mai masing tambagi matangda Dr. Ranjan hai hawjik leiriba NIT gi fibam asi ahen basenpham thadaduna hena fagat handuna IIM AIMS kumba institution sing linkhat pinabasu makna hai ki Lebak asigi amata oibagi apunba saktam ngaknaba Pradhan Mantri Narendra Modi na hawdokhiba Ek Bharat Shreshtha Bharat campaign da Manipurna Nagaland amasung Madhya Pradesh ka punna saruk yari Raja ahum asina haukiba matam khara asida tongan ba sangskriti gi thauram sing pangthokpaga loinana youth exchange program sing sinki masina leibaki apunba saktam gi wakalon sagatpada chawna mateng pangli AIR News ka wari sanabada Nehru Yuba Kendra Imphal West ke district youth officer L Marjit Kumar Singh na hai youth exchange program asi mamang sahi ki December thada webinar gi khuthangda pangthokibani Webinar aduda Manipurdagi Naharol Kuntra, Madhya Pradeshtagi Yankai amasung Nagalandgi Naharol Kunna saruk yaki. From the last 3 years, interstate youth exchange program of the peering states were held. 50 youth from Madhya Pradesh, 20 youth from Nagaland, and 30 youth from Manipur. Altogether, 100 youths participated in the 15 days youth exchange program. During the program, language learning, song learning, cultural programs, Know India quiz, culinary festivals, visit of important places and the tourist places, Shramdan, etc. were held. Ek Bharat Shreshtha Bharat Interstate Youth Exchange Program helps the youth of the participating state to know and understand each other's culture closely and also bring an emotional integration among the youth of our country.
Divisional Level Dak Adalat Imphal gi Head Post Office da tha sigi kunmari da pangthokani masida Postal Services Committee lenaba wakat sing tagani aiba wakat sing tha sigi kunithoi fawada office asida thagalakpa yagani haidi tabiriba pawasi akasbani Imphal dagini Manipur da haukiba pung kunmari da COVID ki anoba case ani thengnabaga loinana apunba positive case ki masing lesing kunmapan chahum kunmanga sure Raisa ki COVID-19 Command Control Room na ngasi numidang wadam thokiba cherol amata hai nauna positive oikiba sing ado Imphal East gi ngaktani pung kunmari asigi manung da COVID-19 positive oiba mioi amata sikibagi paulaite anaba ani naba phaduna discharge taukibaga loinana naba phakiba mi gi apunba masing lesing kunipan samapan kunmari sure naba pharapagi sang sada marputara nipan dasmik taruk ahumni hauzik active case kunipan lady ngarang phawbada raija sigi apunba COVID-19 gi vaccine kap kiba beneficiary masing lesing humputara nipan satuk humpuni thoi sure masigi manungda healthcare worker lesing kuntra samapan yankai nipan yauri raija sida yausang kumai pangthokpaga mari leinana kumai manungda COVID-19 dagi ngakthoknaba sexual thorang singi joint advisory ama raija gi hakchel amasung youth affairs and sports bibhagna thokre Advisory adu da hai laichat asi hauji punglep lep ki banna tribana matik saba sexual thorang sing lokhat patangai fade maram aduna yausang sports chiliba sing mama mapa sing naharol sing amati miyamna yausang kumai manung da sexual thorang sing mapung phana nga kadabani lambi sorok thingduna sel khabe yaroi oil pump sing da gari masing yamna punbasu yaroi saka mari panba gari sing da mi mari amati saka ani panba gari sing da na mi ani dagi hena tongba yaroi Yausang sports pangthokphab ki matang da zerol adun hai Imphal gi Kangla dagi sports ki maira loba lakpada social distancing ngakpaga loinana mi kundagi hena lakpa yaroi aduga Kangla manung dana mi manga khaktamak sanggadabani hakting nana sanaba makal gi sports sing pangthok loidabani sports tokpham gi sangpham amasung thokpham tonghan gadabani sports ta yauri ba mioi sing amadi yengliba sing khudingmak face mask upkadabani amasung social distancing ngakna satgadabani Sahi manga phawpagi manung da leiba angang singdi sports ta yaholloidabani aduga sahi manga dagi tara mari phawpagi manung da leiba angang singina ahallaman sing loinagadabani sports sinliba singna hand wash hand sanitizer face mask na singba ningthina thamgadabani numidang wairam pung taruk ki matung sports event sing pangthokpa amadi mana mathumna singba yenthokpagi thauram sing pangthokpa yaroi pung taruki mamangda thauram khudimak loisingadabani sanaphamda yamlabada mi samadagi hena tiloidabani musical concert na singba miyam pungadaba harau kumai ki thauram amata pangthokpa yaroi sports siliba club amadi organizing committee gi dedicated COVID-19 tax scheme thamgadabani Labor amasung Employment Mantri T.H. Saitawata Singda ngasi Imphal gi Brahmapur Adibam Lekaida Lukrabi Singda Khudol Pot kaya marup yenthokre Widows and Orphan Resource Development Trust Gari Awang Lekai na sponsor tawraga Brahmapur Adibam Lekai Subcommittee na sinduna makoi basu hingalu haiba timda pangthokiba thorum aduda mantri na trust asibu mioiba khunai gi amadi lukhrabi singi yaipa thorang sing paikhatpagi dama thagatpa phongdokhi Ukhrul District Hospital da pokpa kuidriba angang singi layeng na bahangdokpa Special Newborn Care Unit SNCU na jila asida pokpa kuidriba angang sing sibagi sang singtha ningai oina hantahanba ngamle District Nodal Officer Child Health Dr. Kapin Michael na hai SNCU asi hangdokhiba matungdagi haujik phawbada pokpa kuidriba angang 19 lom layeng bagi khudong saba phangankhre mangna hai hujik bok da ukhrul da SNCU da April 2020 dagi hujik bok da admit over 18 di tawre mostly di jaundice oiba case na tawe phototherapy thamba number tawe aduga ahoina ngamdaba singdi ahoina refer to bisu leye adu hujik bok da ahoige ukhrul gi SNCU da angang ki mortality rate che nil ne hujik bok da shiba leidri aduga ahoina sida care to buse district hospital da pokpukni mak ki care to banate ahoina darka oiba myam angang da jaundice leiba sepsis kumba leiba fever leiba sisingi loin happe adu ahoi hospital manundang inate ahoina care to buse mapandai lausu care to we 0 to 28 days ki angang sin nardi ukhrul gi SNCU da dum lakpi oina do District Legal Services Authority Thawal na District Police Thawal ga khusam naraga drug amasung pokso ga mari lenaba wafam singi matangda nomugi oiba legal awareness program amang hasi SP Thawal gi recreation hall da pangthokre
Pollution free and safe environment haibasida nomagi oiba miyambu bhap tahanbagi thoram ama ngasi awang wabagai community hall da pangthokre awang posabam khulen awang wabagai awang tingri amasung awang lekin thabina punna sinba thoram aduda lamdam aduda stone crusher amasung brick field gi masing hengalakpana masidagi thoklakpa uphul singna akoibada leiriba khunja singgi hakjangda chaughaliba adugi matangda akhang ahi singna uwanghangki Imphal Turel gi ising gi imai ka hena hanthakibadagi singa amasung moirangkhom water treatment plant singda darkar lebe ising gi sang yongna phangbangamdre machina maram oiduna Imphal Municipal Council gi ward number 14 dagi 17 fawbagi manungda leba treatment plant sing asigi ising sijinari ba miyoi singda toti ising mahusagum phanganbada khudong sataba mayoknari haina raijagi PSE bibhagi cherol amana haire Imphal West ki Lamphel Patalaiba CRPF ki Samanipu Hundoi Suba Battalion na Sinduna ngasi Kangpokpi Jila ki Modbungda Civic Action Program pangthokre thoram tuda Modbungi Community Hall semjin sajinaba Management Committee da tin manasu khusinaki Maharaj Narasingh Memorial Committee ki President Oiramba Elangbum Sonamani Singh amasung committee ki member S Sauthoi Singh na lekhi dabada committee asina awaba phongdokli Akasbani Imphal dagi pau tabidi Mikal pangthokadawriba Rajya Mari amasung Union Territory amada vote khombagi thabak ningthina kangkhalakli Nongsu Bengal da Rajya Vidhan Sabha gi ahanba tangkaki Mikal gi vote khomba khamthengna kalle Purulia gi Bhangra da pangthokpa Mikal gi rally da wangangbada BJP gi makok thongba lusingba amasung Pradhan Mantri Narendra Modi na hai dola sina sakti hek paibaga khudong sadaba kaya kokhanaba honai Sri Modi na hai Purulia jila da ising phangdaba amasung lambi thong phattabagi khudong sadaba mayoknari Kendra Road Transport amasung Highways Mantri Nitin Gadkari na haidi National Highways Authority of India na lagiba sahi mangagi manungda mafam satuk henbada malem thaki west side amenities semgalagani National Highway singi kilometer yankai khudingda west side amenities lehengani Leibaga sida hujik phawbada miyoi koti 3,63 henbada COVID-19 gi vaccine kapkhre Kendra ki Haksal Mantralay na hai hawkiba pum kunmari da miyoi lakun lising 69 henbada vaccine kapki marak asida lebak asida COVID-19 dagi naba pharakpagi sang sada 43.3 mari ama oiri hawkiba pum kunmari da COVID anaba miyoi lising 38 hena naba phaki hawjik phawbada laina asidagi naba phakiba migi masing koti ama lakh tara hele hawjik sanabagi paw Mumbai City FC gi midfielder ama oina represent tawduna Indian Super League lisingani kunkunmathoi gi season ta sanabada hat-trick phangkhraba wangoi makha lekai dagi Bipin Thongnau Jambu Manipur Handloom amasung Handicraft Development Corporation Limited ki chairman Sagol Sem Achauba singna thagatpa phungdokre Imphal da ngasi pawmi singa akhanana unaba amada Sri Achauba na hai lairaba imung amada gi hawkiba sanaroi Bipin gi haisingba amadi hotnaba kanbana Manipur bu sak takpada chauna mating oire Sanaroi asina Manipur da hek thorakpa mahak bu pukning thogatpa oina taramna oknaba sem saduna leiri hainasu Sri Achaubana makhatana phungdokhi Ibudong Margin Ground Konta Alup da Sathariba Mapan Suba Yumnam Rasmani Memorial Under 15 Boys and Under 17 Girls Hockey Tournament ki ngasi sanakiba semi-final matching da nupa masagi ahanba semi-final da Hockey Union Laidiking Pamnaikaina MLSU Langthabalbu Panjal Tadet Amada Maitiba Pikre aduga Anis Suba semi-final dana YCC ICB Konta Ahalumna SYUC Usekonbu Panjal Mapan Chino da Thoiduna Hockey Union amasung YCC ICB final da thingnaragani Sekta ina taramathoi suba Salou Cup Lamnai Kendra Village Wise Men's Open Football Tournament ki winner oire Salou Youth Union Club na sinduna satharakpa tournament asigi ngasi sanakiba final da Sekta ina LSICA Lamlai bu Panjal ahum anida maitiba pituna tournament asigi winner oikibani Loisilakpada COVID-19 dagi ngakthoknaba face mask upa phut 6 lapnana leiba khutsa amati maimi tarutana na thamba haiba achamba thawong ahum asi ngakna chatpinaba amuk hana ningsingjari aroibada maroiba pau amuk hana Raja Sipu Mapung Phana Sakhodhanabagi damak lupa koti 13,968 ki Special Economy Package pibinaba Lok Sabha MP Dr. R.K. Ranjanna Kendra gi pukning singsinkre Manipur da hawkiba pung kunmari da COVID ki anoba case ani thengnabaga loinana apunba positive case ki masing 19,915 sure Yaksang kumbai da COVID-19 dagi ngakthoknaba satna kanglon ki Joint Advisory thokre
ꯃꯤꯈꯜ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯔꯥꯖ꯭ꯌ ꯃꯔꯤ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯃꯗ ꯚꯣꯠ ꯈꯣꯝꯕꯒꯤ ꯊꯕꯛ ꯅꯤꯡꯊꯤꯅ ꯀꯟꯈꯠꯂꯛꯂꯤ ꯀꯦꯟꯗ꯭ꯔꯅ ꯍꯥꯏꯔꯤ ꯂꯥꯛꯂꯤꯕ ꯆꯍꯤ 5ꯒꯤ ꯃꯅꯨꯡꯗ ꯃꯐꯝ 6 ꯍꯦꯟꯕꯗ ꯃꯥꯂꯦꯝ ꯊꯥꯛꯀꯤ ꯋꯦꯁ ꯁꯥꯏꯠ ꯏꯝꯃ꯭ꯌꯨꯅꯤꯇꯤ ꯁꯦꯝꯒꯠꯂꯒꯅꯤ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯑꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤꯑꯣꯏ ꯀꯣꯇꯤ 3,69,000 ꯍꯦꯟꯕꯗ ꯀꯣꯚꯤꯗ-19ꯒꯤ ꯚꯦꯛꯁꯤꯟ ꯀꯥꯞꯈ꯭ꯔꯦ ꯄꯥꯎ ꯂꯣꯏꯖꯔꯦ